Kurumjari, Image TV Himgiri Simbu Tangkuban Naramna Ngasigi Marubu Pau Pijari. Border fencing Kabi Tabak Hen Tujinaba Nasi Mr. N. Birena, Sierra Loduna, Kandaba Mipuma Pangto Cray. Maite Kunga Pamu Bulanga, Pagalak Abadina, Kuki Nupi MLG Mapureva, Kuki Militan, leader de Karigi Paro Dorino Haina, Koraman Imakatel join coordinating committee na Hanglakli. Youth Shop Manipurna Delhi da Ladiba Manipur ki MLA MD MP Yauna Wari Sanakre Loinana Prime Minister Narendra Modi na ngasi Bande Bharat Express train mapan lamthakre Hauzik Mapunga Pau Lobirasi Manipur ki porous border Haibidi Tenopal district ki More Yauna Sarsampur district ka lonariba Mafam Singda Sin Defense Force ki militant Sing Yauna Myanmar refugee kaya leptana sangsi lakliba si Thingnaba border fencing khabi tabak hen thujinaba ngasi Chief Minister Secretariat Chief Minister N. Birena share loduna BRO ki official singa akhanaba mifam ama paktokre mifam aduda Manipur Sarkar ki Chief Secretary amsung Manipur Police ki DG Yauna Hiram Masiga Mari Nainaba Security ki Makok Thongba official ki asu Suryaki Myanmar ga Tainaba Manipuri border fencing Kabi Tabuk Asi Hena Kumang Sakshil Lagani Haina Union Home Minister Amit Shah na Sahi Sigi July 30 Manipur Dagi MLA Kuntrama Toy Gunaba Amada Taja Pirakramani Union Home Minister Amit Shah gi Maikai Dagi Manipur Hojik Tok Liba Kaluki Irang Asida Myanmar Dagi Ain Kaina Sakshil Lakpa Foreign illegal koki militant sing Haktek Nana Yaure Hojik Paugi Oina Myanmar ga Tainaba Manipuri border da kilometer tara sangba saruk ama fencing khaba loire Sarsampur district ki sarukta leiba kilometer marpurom sangba border ase gi saruk ama so fencing khanaba tender process loire lemhoriba border ki saruk sing adu fencing khaba gi thabak atubadat haunaba survey tawgi thabak yamna kan sathari Myanmar rom dagi foreign illegal cookie militant sing leptana border sing dagi sangsilaklaga State asida irang thohliba se center da haksin lawi maram aduna border fencing khabaga iroinana foreign illegal immigrants sing ase masak khangdoktuna maram da halan khinaba biometric amadi eye impression da details sing lowbagi thabak su khumang chawsin na sangsili haiba thabak ase September 13 phawda loisinaba su mari leinaba official sing da akan instruction pi khebaga leire Biometric details sing survey tawgi thabak asi hek loibaga foreign immigrant ni haina masak khanglaba sing adu negative biometric lista upload tawduna lebak asigi maram asidagi maram da halan khina ba thabak paikhat lagani haina phonok pasu leikhrabani relief camp ta lariba labor card paiba singi masa singi mahi masil tamna bagi namak semba special scheme gi makhada one time financial assistance ki senpam Chief Minister N. Birena beneficiary singda yentokre Chief Minister Secretary ta pangtho kiba thoram aduda Water Resources Minister Awangam Dimai Manipur Building and other Construction Workers Welfare Board ki chairperson K. Seth Kumar atai official sing susaruk yaki Manipur Building and other Construction Workers Welfare Board sinduna pangtho kiba thoram aduda ngasi Chief Minister na beneficiary singda lupa lising mga magi one time financial assistance yentoki bani ngasi gi thromda Chief Minister N. Birena beneficiary singa wari batai sanabada lenga kasina hojik state asida thokliba wathok asina sethen phanglaba praja myam gi yai phadang darkar leiba thorang khuri locally haina khangan baga loinana hojik camp ta lariba singna paudnakba bakoi awaba dungaitaba singsu taki Singjamai thoksom lekai da leiba Iboyama Hospital gi counter da ngasi nuthil pung mari ga minute kuntar rom satpada sakhang da singna hand grenade ama thamam le
hand grenade adu sale gi demand ga mari lainana thamlamba oiramba yai haina thajanari tungda nungthil pung mari ga minute yankhai rom chatpada Imphal West District Police ki team amana asoi angam yaudana hand grenade adu lokhot khre hairi Diocesan Social Service Society DSSS Imphal na Peace and Disease Management haiba topic ta nomui oiba training program ama Tenopal district ki Laibi village paktokre training program ase Manipur Organic Mission Agency MOMA Horticulture and Soil Conservation Department Government of Manipur ki mateng loinana Mission Organic Value Chain Development for Northeastern Region Phase 3 ki makhada sinkibani ngasi ki training program aduda DSSS Terupal ki Field Inspector ke Entry Maringna Plant Disease Management Practices in Organic Farming especially ginger and turmeric crops haibasi matangda note piga loinana wangang ki training asida apun balomi kunthra ga nipan romna saruk yakhi Liberty Theatre Kaksingna Sanginata Academy New Delhi ki sentang makhada school tamliba angang singi theatre workshop kam play production 2023 loisinbagi sammatrom ama library information center Kaksingda pangtokre ngasi pangtokhiba thorom aduda Yambem Saitya President Liberty Theatre Kaksing Dr. Nwaitem Pramodini President Masasanu Kaksing amasung KSA Sawa Principal Grace Cottage Academy Kaksing ahumna thorom mapu singwaina saruk yakhi Kaksing area da leba school tamliba mayro kuntrana saruk yaduna tham sumna sathrakiba theatre workshop kam play production loisinbagi thorom aduda thorom mapu singwaina saruk yakhiba singna phongdok nakibada Ingkalak liba naha oriba mairoi singna mahi masing tamba khak natana ahenba activity kaya tamsinba asimak yamna mathau tai aikhoina punsida mai pa ke harbadi aikoi pumbabu hiram khuding bakta lamjing langtak pirba waja ahallaman masak khangba khangna satkadamani arts form kaya gi artist sing asi thaksi khasi thawalon khangbada natana khunai gi asumba afaba lambida punanaba thodang kaya lawgadoribani aikhoigi leijaramba puwari masak khangnaba mairoi singna hotnabragi tangai phadaba adu khangminagadabani haina phongdoki ngasigi pakthokiba thorom aduga mari leinana workshop asida saruk yakhiba mairoi singna sanajaba puwarida nupi singna manipurgi lawrakhiba amasung hojik lawriba thodang asibu utpa manipur khunaida nupi haina mingthonba drama amasu utki thorom asiga mari leinana workshop asida saruk yakibi mairoi singda saktak chesu khusinake ngasi mitai irok iek loisin lon apun balup milan kanglai pak ki mieng makhada class 1 dagi 10 phaw gi manungda leiba mairoi singi oiba state level ki thakta 30 suba mitai mayeki sangdamnaba thorom ama irok iek sangdamnaba Jirmam district tasu milal ji masalo sangna sinduna arkesna tomi vidyalaya school da category manga thongna khaidoktuna pangthokre masida mairoi saniga kunthana saru yake State asida kuki khulai paiba singna lan tarakpada state force khaktana mayoknaba ngamdabadagi lan mateng pangba yaukhiba moirangthem ananbu police na maral kaya pisinduna pharba matungda NIA na amuk hanna phan khibagi thawang adubu yaningdaba phonokduna anangi ponokpam lamdam oiriba singjamai sorok khaibam lekai da wakat mipam phamduna khongjang sengsin khre khongjang adu singjamai sorok khaibam lekai gi club amadi maira paibi singna punna sinduna pangthokibani wakat mifam aduda saruk yarambi anangi loinabi moirangthem ongbi anuradhana magi mapurabasi ngasidagi sahi 13 gi mamangda lalrup amada yaurumba tarbasu matam aduda police na pharubadagi haukiba sahi 13 asi kanagumba lup amataga mani leina khidre makhoi ani yum palaba matung sahi 10 henna bakery ama hanglaga yamna chamna leijarakpani adubu handaki me ahumdagi hauduna cookiesing na sathrak liba lanasida state force kaktuna mayok nabada ngamdabadagi maitei singi yum kaya mai tharakpa amadi miyoi kaya halakpadagi mahaki mapurabasi lan pangwa yaukibani maki mapurabagumba maitei naha kaya na khulungakpa yaurukpa asigi mahaiwaina state force singna mayok naba ngamlamdaba cookie sing asidi maitei singda makhatana sanglaktuna attack towa ngamlaktre asumna
खुलंगापसिंगना लौखिबा थौदांग कया असिबु लंगाक अमदि स्टेट फोर्सना काउथोकलगा माकी मपुरेबु फादुना मराल कया पिसिनबसि यानिंगदे लमदम मसिगी मयामनसु माकी मपुरेबा ngasi NIA na फाकिबसि मखोइगी इमुंग मनुंग पूनबा बेकरी चलाइदुना हिंजरंबा पुंसी मरेल अदुगी नत्ते कुकी सिंगना लमदम मसिदा लान तारकपदा मणिपुर की सक्तम कन्नबा स्टेट फोर्स की मतेंग पांगलुबा अदुगी महैनी हाइबसि खंगबिदुना मपुरोइबबु NIA दगी लथोकपदा मयामना मतेंग पांगबियु हाइके का मतु ओरिबा याका महाकी निपि ओरिबा याका मिकुप अमा फावबा उनाहनलमदना पुलिस कस्टडी दगी अयाकी सोय थादोए हाइबगी सोय लौग्रगा मिकुप अमा फावबा उनाहनदना खोइना फाजनगिबासे याम पेंदे लेबाकी थावोंसे याम थीना पेंदे अदुबु महा लेबाक मणिपुर मियांगी दमकता थोकलपनी अदुना मयामना सुमाइना अहकी नुपा से मयाम की मतेंगना ते अका यावदना सोयंगाम यावदना लौथोकपि अमरमदा मोयरांगथेम आनंद कौबा खुलंगाप मियोय अमा NIA ना फाकिबगी मायोक्ता ngarang manipur gi tongan tongan ba CSO sing mut sing yawba mifam ama pangthoknaba honabda khulai paiba miyoi kharna langthabal kendra club coordinating committee gi president jumnam Hitler gi yumda sanglaga mifam pangthokpa amadi issue asigi matangda makha tanasu ihau toba yaroi haina gelamagi mayokta lilong sajingda wakat mifam phamkhre wakat mifam adu apunba lilong sajing mera paibi lup amadi karam apunba mera paibi anina sinduna pangthokibani lilong sajing gi akoibda khundariba khul kayadagi lakpa mera paibi sing yauna pangthokpa mifam adugi matangda mera paibi amana manipur gi apunba saktam kannaba honabda achoba thodang lawkhiba M Ananda State Police amadi NIA na sirba maralasi yaningde haiduna ngarang mifam ama pangthoknaba honabada khulai matiksana paiba miyoi tararomna laklaga wai Hitler da kihlamba adu mera paibi singna yaningde thawang asina manipur gi saktam kannaba sangsilliba khongjang asida achoba singnaba amasu oire maram asina asiyumba thawang asibu sathramliba miyoi sing natraga lup aduna kari marum gi damak thawang adu satharak kibano haiba adu sengdokpiu loyana asiyumba miyam gi thabak toriba miyoi singda kihan khanganbagi thawang asi makhatana kanagumba amatana sathabigano haiki Ladiba CSO original ama Manipur kaiba yade thugaiba yade haibagi pandam amada pulsillaga sarminariba mayamsina wakhal bising amata oina sarminaraga Manipuri mabu kandaba yade haibagi wakhalonsida aikoi kuniba punna sumsinminasi haibasa mera paibi sai aikoi khatanatana apunba lilong sajing mera paibi karam apunba mera paibi hauribi Naran konjin sat lilong santipur aikoi kudimana aibo wafamase Facebook kanjari Mitai gi khulgakpa miyoibo lengakna phagalaklabani na kukinupi MLA gi mapuroibadi kuki militant gi leader oiribani makhoidi karigi pharoi doribano athubada phagadabani haina khoraman ima kaithel joint coordinating committee gi committee for peace gi maikedi phongdokhrai ngasi Manipur Press Club committee asina pangthokiba paw infamda committee asi convener L Meman hai kuki militant sing thengnari basi khulngak iba khunja singna mapung oina thengnabani masida Manipur da thajilagliba central force na thabak paikhat pagi mami laikide handak khulngakpa mitai khunja manga security na pharaga court na bel piraba matung mioi amadi NIA da sina thokiba asi condemn tawi makhoibu athubada thadorokadabani natrabadi akan bukhongjang sangshin gani maitai gi khulngakpa khunja Fajinba horok lagadi kuki militant kuki MLA ani gi mapuroibadi lalhobo oiribani aduna makhoi sing adu di phadriba karigeno makhoi su athubada lengangna phagadabani haiki Dei ban ngakchen ba chumne bi cha sing cha asaida bahai da hajelaga haraga git namsalaga khoi irang chen nem thagani haibadudi kaida moi da su oiroi madugi mangla no mangbiru no hene mai chakhalakana atyapakna chakhalna prithvi punama khanga akada state government da government mai khugani achumba puthoksi lal haurei ba se kuki lal hoba sinani mai dai me am ta thoga yum mai tharga mai dai da no mai ka pai ba se kuki lal hoba nani maduda
मणिपुर की असेंबली मेंबर बोलगा वासकता मणिपुर थुगाई अकाई तो लादे कोई नाकनी हारो बातु वासकिबा एमएलए तरा दुना मिशन होरगा अदुगुबा कुकी लालों से दुगा मानरगा सत्थरकबा लालों से सिदाई सिदा वा बाउ हाइदना ngasi gi गवर्नमेंट तुमिना लेबसे लेबिनो ngasi mak wafam je tabiragadi hayeng mak tara se phabiu phadragadi पावी मिफमदा ख्वाइम इमा कैथल जो जॉइंट कोऑर्डिनेटिंग कमिटी फॉर पीस की को कन्वेनर युमनाम इबेमन हाई चीफ मिनिस्टर नमित 30 की मनुंगदा 35 की मनुंगदा खुसु खोलाई पिखलो हाइबसी अंगत पोई कुकी मिलिटेंट सिंगना अटैक तरुकपदा मपुंगोइना खुल नाकपुसिंगना ठेंगनरी बनी मसिदा मणिपुरदा लाखिबा सेंट्रल फोर्स ना मियामबु नाखिबा लेत्री मणिपुर की इरांग असिदा मिनिस्टर एमएलए अमतगी नुपी अमदी मसानसु यावरबा लेते वारिबसी मियामनी मसिदा ngarang मिनिस्टर बिरेन ना वफम कया फोंदोखिबा अदु मियामना याबा ngamloi हाइके ngasi women action committee for village protection kasar assam sinduna lakhipur kasar assam da paw infam pangthokhiba paw infam aduga mari leinana women action committee for village protection kasar assam president konthojam sunita na hai megi tang ahumda gi leiba manipur da leptana sathrak liba kanglu ani gi oiba irang asi ngakthoknaba state force amadi central government na tharakpa paramilitary force singna sathrakpa miot minai asi nupi oiba ikhoina yaningde amadi leirak khulakta sangduna tear gas mok bomb singba kapsinba gal loinana mifu minai tawsi manipur mapanda lariba mama oibe ikhoina amadi nupi khunai punamakna yaningde masida ka henba thodok thoningdaba thodok wathok thoklabadi manipur mapanda leiba maitai nupi khunai ikhoisu kari tarokani haibagi wafam adusu manipur government amadi central government asu khanthabiu loinana kanglup ani gi thokliba irang asi athuba matamda warusin purak phanbiu haina appeal tarokli village protection kasar assam na su request tawjeri leiriba government ani makta state government ga central government ga da masi gi kanglup ani gi oiba waroi sinama athuba matamda poraktuna loisana basu hona view masi akhoi ima ibien sing da ot pan nei ba si akhoi yengba ngamjade maduna ngasi media sing kauraga masi akhoi howdaba yadaba tawdaba yadaba government da appeal tawdaba yadaba ni haiduna akhoi ngasi media gi thongda request tawjeri bani thank Pawi mifam aduda Women Action Committee for Village Protection Kasar Assam President Konthojam Sunita, Vice President Nivarani, Vice President Sujita, General Secretary Lily Sharma, Joint Secretary Nandita Sinha Amade, Atay Atopa members singsu saruk yake. Lamyangba Hizam Irabot ki Chamag Contract Suba Mapok Kumon Gamari Lenana Agartala da nomagi oiba jananeta hizam irabot memorial football tournament ama ngasi tripura gi maitai nahas singi lup tripura maitai association asilaga pangthokre tournament asi state ki thakta tripura da pangthokpa maitai macha khaktagi oiba ahanba football tournament ni hairi tournament da west tripura district ki abhoi nagar dhaleshwar mat chowmuhali taro khunau bazal ghat पुखरी लेकाई ए बरजाला रिपसाट कॉलेज अमसुंग पुखरी लेकाई बी खोवाई डिस्ट्रिक्ट की खोवाई सिपाही जाला डिस्ट्रिक्ट की लाल सिंगमुरा बाइडियार दीगी अमसुंग सोंगला नॉर्थ त्रिपुरा डिस्ट्रिक्ट की धर्मनगर अमसुंग कंचनबारी उनाकोटी डिस्ट्रिक्ट की चांदीपुर अमसुंग शांति बाजार की मितई नहा सानरोई टीम Taratung Saru Yaki, tournament Sigi final da Pukri Lekai B Timbu, Daleshor team na goal Humda Mighty Bapiduna, tournament Sigi champion Oiki. Tournament Sigi Mana Lantopagi Thromda, Manipuri Literary and Cultural Forum Tripuragi General Secretary, Kwesna Mangol, Saita Parishad Tripuragi General Secretary T.H. Nil Kumar, Executive Member L. Birmangal, W. Birmangal, Saita Academy New Delhi Board Member, Kwesna Birola, Lambuchera PSK OC Amasung Association gi Joint Convener Ningombam Pranwaina Akhanabam Itung Sing Oina Saruk Yake
Lamyanba Hizam Irabot ki Sam Contract Suva Mapo Kumunga Mari Lena Manipur Youth Forum Bangladesh na Sinduna Bangladesh ki Tongan Mapamda Kundaduna Laiba Maite Isil Inau Singi Oina Haurak Liba Naharol Simbu Like Laisu Tambagalona Sanabagi Lamdasu Saruk Yari Haibagi Pandamda Narang Kungahumdoi April Kulhumdoi Numit Asida Sileta Inter Manipuri Futsal Championship Amasong 1 day 1 semp tournament ama pangthokrai tournament asida region select ki oina select champions region Kulaura and Ziri ki oina Friends Futsal Club region Srimangal and Bisgaon ki oina Srimangal Warriors amasong region Kamalganj ki oina Bhanu Guts Alpha haina mikthonba team sing asi saruk yakhi tournament asibu chief guest oina select district council ki CEO Yaikhom Sondip Kumar Singh na tournament asibu mapung phan bada mateng pangki loinana tournament asida select champions team na winner oiki amadi Friends Futsal Club team na runners up oiduna mapung phaba tournament am oiki asida natna Manipur Youth Forum Bangladesh na apunbagi saktam ngak nabagi thodang kaya lauduna makhal makha kaya gi thabak thoram kaya su paikhatle hairi All Manipur United Clubs Organization Amuko gi miyeng makhada Kaksing District United Clubs Organization na sinduna Kaksing District Langmaidong da leptana pangthrok liba special discussion on present issues of Manipur ngasi nungthil gi pung ani makhai taba matamdagi hauduna pangthokrai ngasi gi mifam aduda E Surendra Singh President Sedo M Madhuchandra President Letugo Longjam Tiken Maitai Founder Iramdam Mahikol Thongam Ibo Sabo Maitai Pombi Khok Inmate Relief Camp Soibam Joy President Luko Una President Members Singona Saruyaki Loinana Wangloi Oina PH Nando Luang President Emiko Pulindro Consum Chairman Committee on Human Rights Kohar Maibam Suresh Kumar Former Coordinator Human Rights Department Manipur University na Saruyaki Hauji Oriba Manipur gi phim asigi matangda aikoi miyamna Kamin Nagadaba Amadi Tomin Nagadaba Singh Adugi Matanga Miam na Kana Nanaminaduna Kaminaba Amadi Tabukta Ontopagi Tangai Padava Levana Emikona Tankak Nina Leptana Kana Ninaba Mipamasi Pangtokuna Lakli Nasi Su Pangtokli Togadaba Amasung Taroidaba Singh Aikoigi Miamna Mamutana Kaminaba Matautai Amasung Kaminase Manipuri Apunbagi Shaktam Amadi Lamgi Ngangkaibu Singrakpasing Sabsana Tengaduna Nak Senba Haiburgi Hiramda Lissinga Samapan Maudraga Tariet ki Agastang Marida Miamna Lobiramba Warep Adumak Nasisu Amukona Hena Section Lauzaduna Miamgi Lopam Tokpa Todang Singadu Loduna Miam Lena Satari Miamgi Mayokta Amukona Kedonunda Sataroi Miamna Su Tungmang Yengna Tawudaba Amasung Troidaba Kangna Tabak Dominaduna Dominanaba Emukona Haijari Nasi Kana Nainabaduda Tongan ba Hiramda Wangloi Sing Wainawa Wanglu Sinawa Biduna Miamgi Puning Sing Sinduna Kana Nainaki First time Kumundana Dr. Mayam Yetana Jingana Pende Yetana Pim Katana Idam Kinga Napu was out of me. Torian Sigani, Usa Sigani, Kakano, Omsudo Hashimasi, Kunga. Sigi Mong Lak Mutamina, Kosi, Kakaka, a point machine of that, or Pono, for machine of the Waro Pronava, a point machine of that, no matter the man to it. Hauzik Landamasida Oriba Tangu Leta the Basi Lepange, Haiba Targati Nakal Anida Nomai Kamna Basi Lepanduna Wari Sanaba Matotai Haina, all Manipur Democratic Women's Association Amdawagi President and Sundari Devina Pongdokre Nasi Manipur Press Club the Pangtokpa All Manipur Democratic Women's Association Likat Kibagi Kunganipan Suba Mapokumon Thorongamari Lenana Mahang Hai Amdawana Nupi Obisingi Hak Amade Maning Tabhanabagi Matanga All India Democratic Women's Association Gi Lising Makada Sangsinduna Lakli Lamdamasida Tokliba Watok Asigi Matanga Su India Gimipum Kudinga Mayek Sengna Kanganaba Loop Asina Airflat Toriba Prithivigi Oina Kwaidagi
चाउबदा अनिसुबो ओइरिबा ऑल इंडिया डेमोक्रेटिक वुमेन्स एसोसिएशन की मिहुत सिंह लाक्तुना मरुइना नाकल अनिमकी नुपी अंगांग सिंगना थेंगनरिबा खुदोंग चादबा कयागी ग्राउंड रिपोर्ट कया लौखी महांग मखा तादना थोकलिब इरांग असिगे सोल्यूशन पुरकनबा सेंटर मदि स्टेट लेंगाकना सबचाबा दायित्व दु लौदुना मई हौरिबा नाकल अनिगी नोई कामनबा से लेफनदुना वारी सानरबा मतमदा ओइगनी लोनेना हौजिक इरांग असिबु लोइसिनगनी हाइदुना थाजिलकिबा सिक्योरिटी फोर्स सिंग असि कदाइदा लैबनो करिगी थबक पाइखतलिबगे हाइबसी मियाम दा सममनै मसी करी करम्बा अरोनबा एजेंडा लैबनो हाइबा मिपुंग खुदिंगना खंगनिंगी अमबु ओइगेरा लेंगाक अनिना लमदम असिदा अमुक हन्ना शांति हंजिलकनबा नाकल अनिगी मरकता नोई कापनबगी थबक असि लेफन बरग चुमगनी हाइकी मोइना वाखल ताना मोइना पुसलैबा अखोगी आर्मी मयाम पुसलैसे करेंता सिजिनदना मथों वरंग खंगदना लैरिबसे मोगी करम्बा कनोनो मोगी आइडिया सि करम्बा लैरिनो करी वाखल वंदा लैरिबनो हाबिदो अखोई खंजग्रे अदुगा तवददी मोइना वाखल ताना अदुगी नाकल अनिवसे खामजल्लकांदा अद ओइबे आबा सोल्यूशन अमा पुरकनबदो अखोगी एसोसिएशन की अदुगुंबा थाजबनी Ngasigi throm aduda MPCC ki Vice President L Tilotama Devi, Commerce and Management Studies, Bodoland University Assam ki Dean Professor A Ibes Chanu amadi social activist Thorazam Brindas Devina women ki issue ki matang da wa ngangke. Organizing Committee of Public Assembly na tanduna lakiba demand tarit ki manungda taruk thabakta Onthokna Laibagi Mayokta Nasi Committee Sigi Mioisina BJP Manipur की प्रेसिडेंट ए सरदार की मयुमदा थोमजिन बगलोना बीजेपी मणिपुर की मेंबर सिंह फम थादोकपिरो हाइना तक्सिनख्रे नसी बामो लेकाइदा लेबा बीजेपी की प्रेसिडेंट की युमदा थोमजिनबदा ऑर्गेनाइजिंग कमिटी की मिहुट खरगा बीजेपी की प्रेसिडेंट सरदार याउना पार्टी की मिहुट खरगा पुन्ना वारी सानखी मधु लोरबा मतुंग कमिटी की मेंबर के एस इंद्रजिन हाई पब्लिक असेंबली ऑर्गेनाइजिंग कमिटी ना लेंगाक्ता टोंगान टोंगान डिमांड तरे थबक ओइना ओंथोकनबा तक्सिनखिबा लेरे मधुदा इंटरनेट हालकलगा डिमांड तरुक दि थबक ओइना ओंथोकतना लेरी मरम असिना अथुबदा डिमांड तरुक असिबु थबक ओइना ओंथोकनबा बीजेपी की प्रेसिडेंट दा तक्सिनबा लाकपनी मसिदा बीजेपी की प्रेसिडेंट गा वारी सानबदा सेंटर ना मणिपुर दगी दिल्ली दा चटखिबा एमएलए मिनिस्टर सिंगदा येंगलिबा मियेंग अदु पेंदे बीजेपी की प्रेसिडेंट याउना पार्टी असगी मेंबर सिंग रिजाइन तौरगा सेंटर की लुसिंगबा सिंगदा मियामना पामलिबा वाफम तक्सिनसी हाइकी मदुदा बीजेपी की माइकेदगी होनरी हाइबा वाफम थमलकलगसु मखोई पाखुम अपेनबा ओइखिदे नरेंद्र मोदी ना मणिपुर की एमएलए मिनिस्टर गा उनसी याद्रिबा असि लाइबक थेबनी मणिपुर की लेरिबा फिल्म असि सोल्यूशन पुरकनबा होनसी हाइना तक्सिनबदा मथंगी